IMPHAL West District ki manung chana leiba Wangoi AC gi Wangoi Khaidem Leikai amadi Leifrakfam ani gi tainafam da leiba IMPHAL Turel Torban kai kiba maram oiraga Mayang IMPHAL AC gi manung da leiba Mayai lambi gi lambi oriba National Highway number 137 lambi asi satok sasin tawbada Yamna khudong chadre isaw asina miyam da aduki mati khudong chadaba oire hiramasigi matangda New TV ge correspondent Chingkai nganba mangangdagi paudam ama miyam punamat MAYANG taminnashi HAINA jilai jari mafam asi IMPHAL West District manung sanna mayang IMPHAL gi main road khongoi soro HAINA khangnariba mafam asida IMPHAL tureng gi torban kai gi bagi maramna lakai amadi laifafam ani gi tainaba mafam da kai gi na maram oraga mayang IMPHAL khongoi soro hai mafam asida su ising asina khuyong na thume lambi gi passenger gari masa sing chen ba yate asowa hogi line gi bus pasina ta na mafam asida gari chen ba yadagi mami saw tari adubu hogi main road asida in singbagi mami saw tai aduga patpu sing awa kaya ningon chakoboda phagani haiduna asa torma kaya adu mangboda hogi miyam singsina mating pangwei mahutta tong ba mioi singna ngai belakpa amadi ising yeng belakpa amadi patpu nataba ato ba lamdagi su hanggen paiduna nga phan roini ising chawle hara kumai gi oina hoi water festival ama oina onthokbagi mami mayang IMPHAL asida su saw tari audam jari ba singkhra ngang knowledge window Asuk Luraba Manipur gi Phibam Ashida Nungythokpa Heiriba Meeyam sing Amuktang Punna Gyan Taminnashi HAINA Mayang IMPHAL Assembly Constituency gi MLA KH ROBINDRO na appeal TOURAKLI Paumi singa unaba amada mahakna hai Wangoi AC gi manung channa Khaidem amadi Leifrakpam mapada Turel IMPHAL Turel kai junai chaw mayoknariba sida Meeyam punna honna dunai sing thingnaba honari masida farm pathokpada lomi singna kayagi matik mangjaba sing adu khangminnaraga punna mating pangminasi haiba wafam thamki loina PR government asina ichauna sokhalaba yumkai low sing amadi nga farm singi matik jaba compensation pinaba yengsinbiyo haina su appeal tawki Wangoi AC gi MLA TH Lokenga Paumi singaunaba amada ising thingbagi thabak khumang sausili ichaw mayoknaraba singi relief camp ahum hangdoktuna tingbang thabak sing pangthokli amadi lenga ki maikedi ki matik chaba compensation pi nabagi damak maha ki maikedi ki pikhatpa yaba thabak sing paikhatpa yaba thabak sing paikhali loina miyam gi support ka loina returning wall athubada sanaba thabak sing paikhat minasi haba wafam thamki koi wangoi ge mele ka loken masamba su silerame ayeng jom la kone di si kare kuna maram moduna khoi gi mang fal gi leriba mafam kaya khoi gi pawde phawdaraga khoi gi hangnari ba kokchai aduga khoi gi khongoi sorok ge thumba su mayam suramani si mayam sigi kamai tawrige na tunan tanaraga wangoi ge mele ga tanaraga kai tongno most probably ngasi thingba ngamdu male wangoi gi leriba ranga handagi dep na honora ta yoroga thingraga di kitang su safana ba do aina ngasi nuai trisina tu tawini leriba waraba matam sida irang gi nakta si tawriba duga mathang tha khoi gi chakko bala khoi ko to gi na plan tawjeraga farmer sing na khoi gi ngai yukiri ba mayam sina family sing uraga ngasi lehuri ba sorok lehuri se mi more than 1000 gi matak lehu leriba praja sing lai mayam se angangam ba mating pangbiradi leriba wari matam sida khoi gi leriba jati se mut kitore ma tawitore na khoi punjena hairi matam sida lakpiraga moi angam bado farm do pathokna ba makoina in ge pubiragi ba lang pubiri ma kan pubiri ma net pori ma tuna tasam biraga nga do sakitana ba hona biraga di kena phagadra na ya bendo jiningi aduga yum amadi nga ge farm kya leiriba pori ba mang tu myam se asi se aina bendo jiningi department thuna ying biraga makoi ge compensation pi ya ba pi biraga kaina kai phagada gena aduga hujigna ising jaw loidri aina matha saijina ising jaw matung dang lambi gi bibam kamai torok tum haibse jini kware matha sariba aduna yaraga department changeng jengera ising he jaw loibaga kari tobu yabna ga changeng minaraga phoi ma phone min se hoji ngarang dagi khoi yang kanna kai to phomji yang kanna mayam changdana phone min dana department ge chingna using aduga kai khungi leiriba aduga si expert sing ji ga loina na ngarang dagi aitum da mo khai ngarang ayuk to yos bo le to khona phra aduga adam mana yang progress leire khoi se aduga ai ya sadade adu khoi gi kairang ba haitare sidi thungjelle aduga hoji si singsi singgadagi thungbagi akyang tanga ngasala ya do da hoji mayam su bi le da thu tamna si he ngasi makse ngasi hayeng makti loi ga si makti khoi singsi lat pangamudra hai ba sa thore da mayam da sigi poching aina thamdani ja do hoji ti khoi sida hona bi na pangbir ba chilnau din paminge chilnau le ga do
SDO ꯂꯩꯕ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯀꯟꯅ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯛꯄꯅꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯅ ꯀꯟꯅ ꯊꯕꯛꯇꯤ ꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯤꯅ ꯑꯩ ꯃꯌꯥꯝꯒꯤ ꯀꯟꯅ ꯊꯝꯖꯒꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤ ꯃꯪꯒꯤ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯟꯗꯛꯇ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯑꯋꯥꯕ ꯀꯣꯛꯇ꯭ꯔꯤꯉꯩ ꯆꯔꯛꯇ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯉꯥ ꯐꯥꯔꯝꯗ ꯊꯥꯗꯕ ꯉꯥꯁꯤꯡ ꯑꯃꯨꯛ ꯃꯥꯡꯖꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯩꯉꯥꯛꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯤꯒꯅꯤ ꯍꯥꯏꯈꯤꯕ ꯂꯩꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯃꯅꯤꯇꯣꯔ ꯀꯧꯕ ꯂꯧꯃꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯐꯥꯔꯝꯒꯤ ꯉꯥꯁꯤꯡ ꯃꯥꯡꯕꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯉꯩ ꯃꯇꯝꯗ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯨꯝꯍꯩꯒꯨꯝꯅ ꯉꯥ ꯐꯥꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯁꯤꯟꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯐꯥꯔꯝ ꯀꯥꯏꯕꯒꯤ ꯉꯥ ꯐꯥꯕ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯇꯥꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯑꯄꯦꯟꯕ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯂꯤ ꯍꯔꯥꯎꯕ ꯑꯃ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕ ꯂꯥꯛꯄꯤꯔꯕ ꯂꯝ ꯑꯊꯥꯞꯄꯗꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅ ꯈꯤꯇꯪ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯅꯦꯅ ꯈꯟꯖꯩ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯗ ꯃꯌꯥꯝꯁꯤꯒꯤ ꯍꯦꯛꯇ ꯀꯨꯝꯍꯩꯕꯨ ꯀꯨꯝꯍꯩꯅꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯅ ꯈꯣꯠꯇꯅ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯗꯨ ꯃꯌꯥꯝꯁꯤ ꯈꯣꯡꯅ ꯆꯠꯇꯅ ꯁꯤꯗ ꯆꯠꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅꯃꯛ ꯇꯧꯅꯔꯒ ꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯈꯟꯕꯗꯁꯨ ꯑꯩꯈꯣꯏꯗꯗꯤ ꯈꯔ ꯃꯇꯦꯡꯗꯤ ꯄꯥꯡꯍꯟꯅꯤꯡꯉꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯒꯤ ꯈꯜꯂꯒ ꯄꯥꯡꯍꯟꯅꯤꯡꯕ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯈꯔ ꯃꯤꯅꯨꯡꯁꯤ ꯌꯥꯎꯕ ꯈꯔ ꯑꯃꯁꯨ ꯌꯥꯎꯏ ꯌꯥꯎꯗꯕꯁꯨ ꯄꯥꯡꯍꯟꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯗꯤ ꯁꯤꯅ ꯐꯕ꯭ꯔꯥꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯣꯏꯅꯁꯨ ꯑꯩꯅ ꯁꯤꯗꯤ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯉꯤ ngarang ayuktagi ising kairena akhoi ja ayukta phajna seme hapa kan khotna ko numidang wairam pung 10 makai swa ida ising je kangudana kanna lakpudagi hapa khali kholiba punamak che loi tawdaraga leiramba nga kung loi tawdagare ado sakobuda yongani na asa torom maneba ngaje kyam sam ngaje ko mari neba si mamang kom jine adigi si kom ahum mas nakan daga kangudaba ising sauna maram waraga lakpasida akhoi lejaramba nga sak mayam sakobuda yongini na asa torom base pulap mangibigi akhoi je awawa ta ba je yam phi padan tare hai dai da samai hai jiding